ꯈꯨꯡꯒꯪ ꯑꯃꯗ ꯗꯌꯥꯅꯟꯗ ꯀꯧꯕ ꯈꯨꯕꯥꯛ ꯃꯩ ꯌꯥꯝꯅ ꯌꯦꯡꯕ ꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯇꯣꯞ ꯇꯣꯞꯄ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯌꯥ ꯑꯗꯨꯅ ꯃꯤꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯗꯨꯅ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯌꯥꯅꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 9 ꯁꯨꯔꯕ ꯒꯣꯄꯥꯜꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯌꯥꯅꯟꯗꯅ "ꯏꯆꯥꯅꯨꯄꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯌꯦꯡꯒꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯖꯔꯨꯔꯣ, ꯆꯠꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯌꯥꯅꯟꯗꯅ ꯈꯜꯂꯝꯃꯤ, ꯍꯣꯏꯗ, ꯃꯆꯥꯅꯨꯄꯥꯒꯤꯁꯨ ꯇꯨꯡꯗ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ, ꯌꯦꯡꯊꯣꯛꯄꯅ ꯐꯩꯗ, ꯃꯤ ꯑꯇꯣꯞꯄꯒꯤꯗꯤ ꯄꯪꯌꯦꯡꯗ ꯌꯦꯡꯏ, ꯏꯆꯥꯒꯤꯁꯨ ꯈꯪꯗꯣꯛꯄꯅ ꯐꯩ ꯈꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯌꯦꯡꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅ ꯂꯧꯒꯗꯕ ꯏꯃꯧꯕꯨ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯕ, ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕ ꯉꯝꯃꯤ, ꯑꯗꯨꯒ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯒꯅꯤ, ꯏꯆꯥꯒꯤꯁꯨ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯅꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯃꯁꯛ ꯈꯪꯖꯗꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ "ꯅꯪꯅꯕꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪ ꯌꯥꯝꯅ ꯂꯥꯏꯔꯕ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ, ꯅꯠꯇ꯭ꯔꯣ?" ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ "ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ 5ꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯃꯁꯨ ꯑꯃꯨꯛ ꯄꯣꯛꯑꯦ꯫ ꯀꯔꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯛꯀꯗꯕꯅꯣ ꯈꯟꯕꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ꯫ ꯏꯊꯟꯇꯅ ꯇꯥꯟꯕ ꯁꯦꯜꯗꯨꯅꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯕꯨꯛ ꯊꯜꯍꯟꯕꯁꯨ ꯉꯝꯗꯦ, ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯐꯪꯂꯕꯗꯤ ꯃꯍꯩ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤꯕꯅꯤ." ꯗꯌꯥꯅꯟꯗꯅ "ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤꯁꯨ ꯑꯋꯥꯕ ꯀꯣꯛꯅꯕ, ꯑꯩꯒꯤꯁꯨ ꯃꯍꯩ ꯑꯣꯏꯅꯕ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ, ꯏꯆꯥꯅꯨꯄꯤ ꯌꯥꯎꯖꯗꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯑꯩ ꯌꯣꯛꯆꯔꯒꯦ, ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯅꯪꯒꯤꯁꯨ ꯑꯋꯥꯕ ꯈꯔ ꯀꯣꯛꯅꯕ, ꯑꯩꯉꯣꯟꯗ ꯂꯟ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯅ ꯌꯣꯛꯆꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯌꯥꯅꯟꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯣꯟꯕ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕ ꯏꯆꯥꯁꯤꯡꯅꯤ, ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯗꯤ ꯁꯦꯠꯄ ꯆꯥꯕ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯅꯤ ꯈꯟꯗꯨꯅ ꯗꯌꯥꯅꯟꯗꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯅ ꯗꯌꯥꯅꯟꯗꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯌꯥꯅꯟꯗꯒꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯞꯀꯤ ꯋꯥꯈꯜꯅꯤ ꯈꯜꯂꯤꯕ꯫ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈ꯭ꯔꯕ ꯈꯣꯡ ꯑꯃꯒꯤ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ "ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯏꯁꯣꯔꯅꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯀꯅꯥꯅꯁꯨ ꯍꯦꯟꯖꯟꯕ ꯉꯝꯗꯦ꯫ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯄ ꯈꯣꯡꯅꯤ꯫ ꯇꯥꯎꯊꯔꯛꯄ ꯊꯝꯕꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯇꯥꯎꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ "ꯍꯩꯁ, ꯊꯝꯕꯥꯜ ꯃꯊꯛꯇ ꯇꯣꯡꯂꯤꯕꯁꯤꯕꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯅꯦ? ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯃꯆꯥꯕꯨ ꯄꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯤꯁꯤꯕꯣ? ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ? ꯑꯉꯥꯡꯁꯤꯗꯤ ꯀꯞꯂꯦ꯫ ꯏꯆꯥꯁꯨ ꯂꯩꯖꯗꯕꯅꯤꯅ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯒꯦꯗ" ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯁꯨꯝ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯕꯤꯔꯕꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯗꯌꯥꯅꯟꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯁꯔꯦꯞ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯒꯣꯄꯥꯜ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ "ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒ ꯏꯁꯤꯡꯒꯤꯗ ꯊꯛꯎꯈꯤꯒꯦꯅ ꯍꯪꯂꯒꯦ꯫ ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯣꯏ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" ꯒꯣꯄꯥꯜꯅ ꯈꯜꯂꯤ꯫ "ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯁꯤꯡꯒꯤꯗ ꯊꯛꯆꯒꯦ"
ꯍꯣꯏ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ? ꯁꯨꯅꯟꯗꯥ ꯀꯧꯋꯦ꯫ ꯁꯨꯅꯟꯗꯥ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒꯦ ꯈꯜꯂꯦ꯫ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯃꯄꯥ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯕꯤꯒꯗ꯭ꯔꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯅ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯄꯥꯕꯨꯡ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯂꯦꯞꯂꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯗ ꯄꯨꯖꯔꯒꯦ, ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯅꯟꯗꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯂꯨꯍꯣꯡꯂꯦ, ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯗꯌꯥꯅꯟꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯒꯣꯄꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯔꯛꯂꯒ ꯅꯪꯅ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯒꯣꯄꯥꯜꯅ, ꯄꯥꯕꯨꯡ, ꯁꯨꯅꯟꯗꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯂꯤꯕꯗꯒꯤ ꯈꯪꯂꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯌꯥꯅꯟꯗꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒꯤ ꯏꯄꯥ ꯑꯗꯣ ꯉꯥ ꯐꯥꯕ ꯅꯨꯄꯥꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃ ꯑꯩꯒꯤ ꯏꯄꯥꯅ ꯉꯥ ꯐꯥꯕ ꯂꯥꯛꯄꯗ ꯑꯩꯕꯨ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯗꯨꯅ ꯊꯝꯕꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯈꯣꯡ ꯑꯃꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯈꯨꯟꯕꯅꯤ ꯍꯥꯏꯌꯦ꯫ ꯗꯌꯥꯅꯟꯗꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯑꯩꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯍꯨꯟꯗꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤꯅꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯁꯦ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ꯫ ꯃꯥ ꯂꯩꯔꯤꯉꯩꯗ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯗꯌꯥꯅꯟꯗ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯁꯨꯅꯟꯗꯥ ꯀꯥꯗ ꯃꯇꯣꯝꯇ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯗꯌꯥꯅꯟꯗꯅ ꯇꯥꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯇꯨꯝꯂꯤꯉꯩꯗ ꯂꯤꯟ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯅꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯊꯥꯖꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯥꯒꯤ ꯊꯤꯕꯤꯒꯦ ꯁꯤꯅꯤ ꯗꯌꯥꯅꯟꯗꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ꯫ ꯏꯁꯥꯅ ꯇꯧꯕꯅ ꯏꯁꯥꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯤꯟ ꯑꯗꯨ ꯄꯣꯂꯥꯡꯗꯨꯗꯒꯤ ꯍꯦꯛ ꯂꯧꯊꯣꯛꯀꯦ ꯇꯧꯕꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯤꯛꯂꯝꯃꯤ꯫ ꯅꯥꯕꯅ ꯉꯥꯎꯔꯗꯨꯅ ꯀꯟꯕꯤꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯃꯧ ꯅꯨꯄꯤꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯂꯤꯟꯅ ꯆꯤꯛꯑꯦꯅ! ꯄꯥꯕꯨꯡ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤꯝꯇ ꯋꯥꯒꯅꯨ, ꯑꯩꯅ ꯀꯟꯒꯅꯤ ꯍꯥꯏꯔꯗꯨꯅ ꯁꯨꯅꯟꯗꯥꯅ ꯃꯆꯤꯟꯅ ꯆꯨꯞꯇꯨꯅ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯃꯍꯨ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯗꯌꯥꯅꯟꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯏꯕꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯖꯥ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯍꯩꯁꯤꯡꯂꯕ ꯊꯧꯅꯥ ꯂꯩꯔꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯖꯕ꯫ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯖꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯏꯁꯣꯔꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯍꯥꯠꯅꯕꯇ ꯍꯣꯠꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯁꯦ ꯋꯥꯈꯜ ꯀꯌꯥꯗ ꯊꯦꯟꯈ꯭ꯔꯕꯅꯣ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯗꯌꯥꯅꯟꯗ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯀꯌా ꯑꯗꯨꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧ ꯑꯗꯨꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯑꯆꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯗ ꯀꯅꯥꯅꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯑꯉꯛꯄꯅꯤ ꯀꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗු ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯈꯨꯔꯨꯝꯖꯔꯤ꯫